ꯃꯈꯣꯏꯁꯤ ꯑꯔꯥꯝꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯝꯒꯤꯅꯦꯅ ꯃꯣꯏꯅ ꯂꯧꯈꯤ ꯇꯥꯔꯕ ꯄꯥꯎꯅꯥ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏ ꯄꯥꯎꯅꯝ ꯁꯥꯒꯩꯒꯤꯅꯦꯅ ꯍꯥꯏꯈꯤ ꯇꯥꯔꯕ ꯑꯗꯒꯤꯗꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯑꯩꯈꯣꯏ ꯍꯤꯖꯝꯒꯤꯅꯦꯅ ꯁꯨꯝ ꯍꯥꯏ ꯂꯩꯇꯥꯔꯗꯤ ꯃꯣꯏꯅ ꯄꯤꯔꯝꯃꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨꯗꯤ ꯃꯣꯏꯗꯤ ꯁꯥꯒꯩꯒꯤꯅꯦ ꯇꯧꯔꯝꯕꯁꯨ ꯅꯠꯇꯅ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯒꯤ ꯖꯥꯇꯤꯅꯦ ꯑꯩꯒꯤ ꯅꯦꯁꯟꯅꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯐꯨꯟꯗ꯭ꯔꯩ ꯃꯌꯨꯝꯒꯤꯅꯦꯅ ꯍꯥꯏꯔꯕ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯃꯤꯕ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯕꯤꯔꯤꯒꯦꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯑꯃ ꯆꯪꯉꯦꯕ ꯉꯁꯥꯏ ꯌꯨꯝꯈꯥꯡꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯏꯅꯥꯝꯒꯤ ꯑꯣꯏꯒꯦꯔꯥ ꯃꯥꯏꯕꯝꯒꯤ ꯑꯣꯏꯒꯦꯔꯥ ꯁꯤꯒꯤ ꯃꯌꯥꯝꯁꯤꯒꯤꯁꯨ ꯂꯩꯅꯔꯤꯕ ꯃꯩꯇꯩꯒꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝꯁꯦ ꯊꯤꯃꯤꯟꯅꯔꯁꯤ ꯑꯗꯨ ꯅꯠꯇꯕ ꯂꯥꯏꯁ꯭ꯔꯝꯅ ꯄꯣꯛꯄ ꯊꯣꯛꯆꯣꯝꯅ ꯄꯣꯛꯄ ꯅꯣꯡꯊꯣꯝꯕꯝꯅ ꯄꯣꯛꯄ ꯉꯛꯇꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯥꯡꯒꯜ ꯃꯈꯩꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯕ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜ ꯈꯥꯏꯗꯣꯛꯅꯒꯗꯣꯏꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗꯅꯣꯕ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜ ꯌꯦꯡꯊꯤꯅꯗꯧꯔꯤꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯇꯥꯔꯦ ꯁꯥꯒꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯆꯥꯛ ꯆꯥꯕ ꯑꯗꯨꯝ ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯌꯥꯎꯏ ꯃꯦꯔꯤꯇꯦꯖ ꯑꯦꯋꯥꯔꯗꯁꯤ ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯏ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯐꯝꯃꯨ ꯍꯥꯏꯕꯗ ꯐꯝꯃꯤꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯄꯨꯛꯆꯦꯜ ꯇꯤꯡꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯅ ꯁꯥꯒꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯕꯁꯦ ꯉꯁꯤꯒꯤꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯩꯈꯣꯏꯅ ꯆꯦꯟꯖꯔꯤꯕ ꯆꯣꯡꯖꯔꯤꯕꯁꯤ ꯑꯉꯥꯡ ꯑꯣꯏꯅ ꯁꯦ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯖꯔꯒ ꯑꯩꯈꯣꯏꯅ ꯆꯣꯡꯖꯔꯤꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯅꯦꯅ ꯇꯧꯔꯒ ꯂꯩꯕꯥꯛꯀꯤꯅꯦꯅ ꯑꯩꯈꯣꯏꯅ ꯋꯥꯗ ꯉꯥꯡꯉꯁꯨ ꯊꯕꯛꯇ ꯇꯧꯔꯁꯨ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑ ꯇꯧꯔꯀꯥꯟꯗ ꯁꯥꯒꯩ ꯑꯃꯨꯛ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯗ ꯄꯥꯡꯒꯟꯒꯤ ꯃꯔꯛꯁꯤꯗ ꯂꯩꯔꯤꯕ ꯁꯥꯒꯩꯒꯤ ꯗꯥꯏꯅꯥꯃꯤꯖꯝꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯁꯥꯒꯩꯒꯤꯖꯝꯒꯤ ꯈꯝ ꯊꯦꯡꯕ ꯑꯩꯒꯤ ꯁꯥꯒꯩꯅ ꯃꯁꯤꯒꯤ ꯈꯣꯝꯖꯤꯟꯅꯔꯛꯄ ꯇꯥꯁꯟꯅꯔꯛꯄ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯁꯥꯒꯩ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯑꯩꯒꯤ ꯁꯥꯒꯩꯗ ꯑꯗꯨ ꯄꯣꯛꯄ ꯑꯗꯨ ꯆꯥꯎꯕ ꯁꯨꯃꯥꯏꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯁꯤꯗ ꯑꯉꯛꯄ ꯐꯪꯅ ꯑꯩꯈꯣꯏꯗ ꯏꯀꯥꯏꯖꯕ ꯅꯨꯡꯉꯥꯏꯖꯗꯕꯁꯤ ꯄꯣꯛꯄ ꯑꯗꯨꯒ ꯃꯗꯨꯃꯛ ꯑꯩꯁꯤꯅ ꯃꯥꯡꯗ ꯐꯝꯕꯤꯔꯤꯕ ꯃꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯪꯀꯜ ꯖꯂꯥꯜ ꯑꯗꯨꯒ ꯑꯩ ꯏꯌꯥꯝꯕ ꯍꯦꯐꯥꯖꯨꯗꯤꯟꯗ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯝꯒꯅꯤꯅ ꯈꯜꯂꯤ ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒ ꯌꯥꯎꯔꯨꯕꯁꯦ ꯍꯥꯏꯗꯣꯛꯅꯗꯦ ꯑꯗꯨꯒ ꯐꯣꯇꯣꯒꯁꯦ ꯊꯥꯒꯠꯅꯗꯦ ꯊꯣꯏꯅ ꯏꯀꯥꯏꯅꯕꯗꯣ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯦꯗꯤꯑꯣꯅ ꯁꯤꯟꯕꯤꯕꯁꯤꯗ ꯄꯨꯔꯥ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯑꯅꯧꯕ ꯄꯥꯡꯒꯜꯒꯤ ꯄꯨꯋꯥꯔꯤ ꯑꯃ ꯏꯒꯗꯧꯔꯤꯑꯕ ꯃꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅ ꯉꯁꯤ ꯁꯥꯒꯩꯁꯤꯒꯤꯗꯃꯛꯇꯅꯦꯅ ꯐꯝꯕ ꯉꯝꯖꯔꯤꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯑꯒ ꯋꯥ ꯈꯔ ꯉꯥꯡꯕ ꯉꯝꯖꯔꯤꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯃꯈꯛꯅꯤ ꯉꯁꯤꯒꯤ ꯃꯦꯔꯤꯇꯦꯔꯤꯌꯁ ꯑꯦꯋꯥꯔꯗꯁꯤꯗ ꯆꯨꯝꯃꯦ ꯁꯥꯒꯩ ꯑꯃ ꯂꯩꯕꯒꯤ ꯑꯋꯥ ꯑꯅꯥ ꯍꯪꯅꯕ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯗꯕ ꯀꯅꯥ ꯂꯩ ꯃꯗꯨ ꯄꯨꯊꯣꯛꯑꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕ ꯂꯥꯏꯌꯦꯡꯕ ꯉꯝꯗꯕ ꯀꯅꯥ ꯂꯩ ꯃꯥꯒꯤꯗꯃꯛꯇ ꯃꯌꯥꯝ ꯆꯪꯁꯤꯜꯂꯒ ꯂꯥꯏꯌꯦꯡꯅꯕ ꯍꯣꯠꯅꯕ ꯑꯗꯨ ꯑꯆꯧꯕ ꯊꯕꯛ ꯑꯃꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯁꯤꯗ ꯍꯦꯟꯅ ꯐꯕ ꯚꯔꯆꯨꯁꯄꯨ ꯀꯔꯤ ꯂꯩꯗꯣꯏꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯊꯕꯛꯅꯦꯕ ꯇꯧꯕꯇꯕꯨ ꯃꯗꯨꯅ ꯑꯩꯒꯤ ꯁꯥꯒꯩꯅ ꯍꯦꯟꯅ ꯆꯥꯎꯒꯗꯕꯅꯤ ꯃꯥꯒꯤ ꯁꯥꯒꯩꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯐꯒꯗꯧꯕꯅꯤꯅ ꯃꯗꯨꯗ ꯌꯥꯝꯈꯤꯗ꯭ꯔꯕ ꯄꯤꯛꯈ꯭ꯔꯕ ꯄꯥꯡꯒꯜꯅ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯆꯥꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯌꯦꯡꯊꯤꯅꯗꯅ ꯃꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯐꯥꯎ ꯌꯥꯎꯔꯤꯅꯤꯗꯅ ꯁꯤꯗ ꯗ ꯏꯟꯇꯥꯌꯔ ꯄꯥꯡꯒꯜꯒꯤ ꯄꯣꯂꯤꯇꯤꯛꯁꯅ ꯂꯩꯔꯤꯁꯦ ꯁꯥꯒꯩꯏꯖꯝꯗ ꯕꯦꯁ ꯇꯧꯔꯒ ꯇꯧꯕ ꯄꯣꯂꯤꯇꯤꯛꯁꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤꯅꯤ ꯏꯐꯣꯡ ꯐꯣꯡꯅ ꯍꯥꯏꯅꯔꯀꯥꯟꯗ ꯃꯁꯤ ꯑꯣꯄꯟ ꯁꯦꯀ꯭ꯔꯦꯠꯅꯤ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯦꯔꯦꯛꯇꯔ ꯁꯣꯁꯤꯌꯦꯜ ꯀꯦꯔꯦꯛꯇꯔ ꯈꯔ ꯂꯩꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯉꯁꯤ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛꯀꯤ ꯄꯤꯅꯤ ꯀꯥꯏꯅ ꯀꯦꯗꯤꯑꯣꯅ ꯃꯁꯤꯗ ꯊꯧꯅꯥꯒ ꯎꯠꯄꯤꯔꯤꯁꯦ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯏ ꯃꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯄꯥꯡꯒꯜꯒꯤ ꯁꯥꯒꯩ ꯆꯥ ꯃꯌꯥꯝꯒꯤ ꯄꯨꯋꯥꯔꯤꯗ ꯑꯅꯧꯕ ꯄꯨꯋꯥꯔꯤ ꯑꯃ ꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯛꯄꯤꯔꯤꯕ ꯉꯁꯤ ꯑꯦꯋꯥꯔꯗꯁꯤ ꯐꯪꯕꯤꯒꯗꯧꯔꯤꯕ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟꯅꯤ ꯉꯁꯤꯒꯤ ꯐꯦꯂꯤꯁꯤꯇꯦꯁꯟꯁꯤꯗ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯄꯤꯔꯤꯕ ꯀ꯭ꯂꯥꯁ 10ꯗ 12ꯗ MPSC ꯑꯦꯛꯖꯥꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯤꯜ ꯃꯌꯥꯝ ꯑꯃꯗ ꯅꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯦꯅ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯗꯁꯨ ꯃꯁꯤꯒꯤ ꯎꯜꯁꯤ ꯄꯣꯛꯄꯤꯔꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯥꯏꯚ ꯊꯥꯔꯤꯕꯅꯤꯅ ꯃꯁꯤ ꯎꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯦꯕ꯭ꯔꯤ ꯁꯥꯒꯩ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯡꯒꯜꯒꯤ ꯁꯥꯒꯩ ꯈꯨꯗꯤꯡꯃꯛꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯃꯇꯝꯗ ꯕꯤꯌꯣꯟꯗ ꯁꯥꯒꯩꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯅꯦꯅ ꯑꯗꯨꯒꯤ ꯑꯣꯅꯔꯁꯤꯞꯇꯨ ꯂꯧꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔ ꯄꯥꯡꯒꯜ ꯄꯨꯟꯅ ꯑꯩꯈꯣꯏ ꯐꯦꯂꯤꯁꯤꯇꯦꯁꯟ ꯇꯧꯃꯤꯟꯅꯕ ꯉꯝꯃꯒꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯧꯃꯤꯟꯅꯕꯒꯤ ꯃꯁꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯃꯁꯤ ꯍꯥꯞꯃꯤꯟꯅꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯍꯥꯏꯖꯅꯤꯡꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯈꯛ ꯄꯣꯛꯄꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯅ ꯂꯩꯔꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕ ꯑꯗꯒꯤ ꯑꯔꯥꯝꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯅ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯂꯝꯌꯥꯟꯕꯁꯤ ꯃꯈꯣꯏꯁꯤ ꯑꯔꯥꯝꯕꯝ ꯁꯣꯃꯔꯦꯟꯗ꯭ꯔꯣꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯝꯒꯤꯅꯦꯅ ꯃꯣꯏꯅ ꯂꯧꯕ ꯇꯥꯔꯕ ꯄꯥꯎꯅꯥ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏ ꯄꯥꯎꯅꯝ ꯁꯥꯒꯩꯒꯤꯅꯦꯅ ꯍꯥꯏ ꯇꯥꯔꯕ ꯑꯗꯒꯤ ꯗꯦꯟ ꯍꯤꯖꯝ ꯏꯔꯥꯕꯣꯠꯁꯦ ꯑꯩꯈꯣꯏ ꯍꯤꯖꯝꯒꯤꯅꯦꯅ ꯁꯨꯝ ꯍꯥꯏꯔ ꯂꯩꯇꯥꯔꯗꯤ ꯃꯣꯏꯅ ꯄꯤꯔꯝꯃꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗꯨꯗꯤ ꯃꯣꯏꯗꯤ ꯁꯥꯒꯩꯒꯤꯅꯦꯅ ꯇꯧꯔꯝꯕꯁꯨ ꯅꯠꯇꯅ ꯃꯣꯏꯗꯤ ꯃꯅꯤꯄꯨꯔꯒꯤꯁꯦ ꯑꯩꯒꯤ ꯖꯥꯇꯤꯅꯦ ꯑꯩꯒꯤ ꯅꯦꯁꯟꯅꯦꯅ ꯑꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯐꯨꯟꯗ꯭ꯔꯩ ꯃꯌꯨꯝꯒꯤꯅꯦꯅ ꯍꯥꯏꯔꯕ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯂꯤꯂꯣꯡꯒꯤꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯁꯤꯕꯨ ꯑꯩꯈꯣꯏ ꯄꯥꯡꯒꯟꯒꯤꯅꯦꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥꯅ ꯄꯤꯔꯝꯃꯤꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯑꯝꯃꯤꯕ ꯃꯥꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯊꯝꯕꯤꯔꯤꯒꯦꯁꯦ ꯑꯩꯈꯣꯏꯅ ꯍꯪꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯠ ꯑꯃꯅꯤ ꯑꯩꯈꯣꯏ ꯀꯣꯔꯤꯃꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯑꯪꯀꯜ ꯀꯦ ꯇꯤ ꯔꯥꯝꯍꯥꯟ ꯀꯧꯕ ꯑꯃꯅ ꯑꯃꯨꯛꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯣꯏꯈꯤ ꯅꯥꯒꯥ ꯏꯟꯇꯤꯒ꯭ꯔꯦꯁꯟꯒꯤ ꯃꯨꯚꯃꯦꯟꯠ ꯅꯥꯒꯥ ꯄꯣꯂꯤꯇꯤꯛꯁꯁꯦ ꯑꯀꯟꯕ ꯃꯅꯤꯄꯨꯔꯗ ꯏꯍꯧ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯥꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯉꯥꯡꯈꯤꯕ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯄꯤꯔꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯃꯌꯥꯝꯗꯨꯅ ꯃꯥꯁꯤ ꯀꯣꯔꯤꯃꯌꯨꯝꯗꯒꯤ ꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯠ ꯑꯃꯅꯦꯅ ꯑꯗꯨꯗ ꯆꯥꯎꯊꯣꯛꯆꯕ ꯄꯣꯛꯄꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ ꯑꯩ ꯍꯥꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯗ ꯄꯣꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯒꯤ IAS ꯂꯩꯔꯦꯅ ꯑꯩꯒꯤ ꯁꯥꯒꯩꯒꯤꯅꯦꯅ ꯑꯗꯨꯒꯤ ꯑꯣꯅꯔꯁꯤꯞꯇꯨ ꯂꯧꯁꯟ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁꯇꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯁ꯭ꯀꯦꯜ ꯑꯃꯗ ꯑꯩꯈꯣꯏꯅ ꯊꯝꯒꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯆꯧꯕ ꯋꯥꯍꯪꯁꯦ ꯁꯤꯒꯤꯁꯤꯅ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞ ꯀꯔꯤꯝ ꯂꯩꯕ ꯅꯠꯇ꯭ꯔꯤꯗꯅ ꯍꯥꯏꯗꯤ ꯃꯤ ꯂꯥꯛ ꯑꯍꯨꯝꯈꯛ ꯂꯩꯕ ꯄꯣꯄꯨꯂꯦꯁꯟꯁꯤꯗꯒꯤ ꯀꯌꯥꯝ ꯌꯥꯝ ꯂꯩꯗꯣꯏꯅꯣ ꯌꯥꯝꯃꯟꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯁꯦ ꯑꯁꯥꯝꯗ MP ꯂꯩꯈ꯭ꯔꯦ ꯑꯁꯥꯝꯗ ꯀꯌꯥꯔꯛ ꯍꯟꯅ MLA ꯀꯥꯈ꯭ꯔꯦ ꯃꯤꯅꯤꯁꯇꯔ ꯑꯣꯏꯈ꯭ꯔꯦ ꯑꯗ ꯃꯅꯤꯄꯨꯔꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕ ꯂꯩꯈ꯭ꯔꯦ ꯊꯥꯏꯅꯒꯤ ꯂꯥꯂꯨꯞꯇ ꯖꯦꯅꯔꯦꯜ ꯐꯥꯎꯕ ꯑꯣꯏꯈ꯭ꯔꯦ ꯁꯤꯒꯤ ꯀꯥꯡꯂꯨꯞꯁꯤ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯀꯤꯅꯦꯅ ꯑꯩꯈꯣꯏ ꯑꯣꯏꯃꯤꯟꯅꯗ꯭ꯔꯒꯕꯨ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯃꯨꯛꯀ ꯃꯆꯦꯠ ꯊꯨꯒꯥꯏꯔꯀꯥꯟꯗ ꯀꯔꯤꯅꯣꯕ ꯑꯗꯨꯅ ꯄꯨꯔꯛꯀꯗꯕ ꯑꯐꯕ ꯃꯁꯛꯁꯦ
aduna sigi beyond sigi dynamism mayam sidali sectarianism mayam sagai gi sigi mayam sigi beyond sumaina khongthang ama lokal akanda khoi punamaki meritorious award distribution togani gana khalakpagi sigi wakhalon jemede taseng thagata bangamdi aduga akhoi gi sense of ownership se akhoi di natte akhoi gi pangal dagi thogla iba ipu ale muding khak natte akhoi di hijami rabo akhoi gi ne aramon somri dro akhoi gi ne khera chandro akhoi gi ne gambir sing akhoi gi ne ining do khagi mas akhoi gi ne ining do pamhai mas akhoi gi ne adugi spirit tu ne akhoi le gada base manipur ki national figure puna maksai khoi ni ana atu to ubang ngodam ne ba singa da pozu angkal jala je ai khoi pangan puna makine kori me ngi ne atu mai ubang ngam ne ba khoi ki ai khwai ni maru wei ris aduna atu ubagi ihul ma di inspiration ma motivation ma di ngasi ki program sina pi ba oira jan hai ba ge adu duwa ma ai tawjage ani shu ba ngasi se manipur puari da han ma it never happened in the history of Pangal amuk pok thok ki ba thok ma ga am emotional oi ba hai ba tare miku ma ka ikoi matam sang ade hona jar ba adu ngasi di mai pa aba ikoi ke dio ge halaman mayam sina sino mayam sina kan hona jar ba de mai pa ko miku ma ka ni masina manipur gi anu ko puari ma not the history of Manipur not the history of Pangal not the history of Karimayum not Manipur gi anu ko puari mi ige da ta ka ngasi si yauri adu di kari no hai matam da puya mayam ma na ikoi chronicles mayam ma da ai sing ire ga le ba ai nong sami di ko to jage nong sami puya di ko to jage Pangal gi puari ma gi origin hai ga di khwai di yam nak pa je ta sing ma 1606 da Manipur ki achou settlement amaka haitare ekoi Pangal sing da la khiba tar ga su madu ki mamang ki tongan tongan puari me amama da tongan bi yumnak sakai me amama ekoi ki ekta yauri Pangal haidana ngasi leidiba mayam sing merakta yumnak apun bi yumnak yam yami to bu yumnak khara madi mang khara yumnak tara ga tereti hosik maitai gi ek salai ni haire base sigi manung chan yumnak sing je Pangal da hojo hinga ga leiri khudamoina ayekpam khudamoina huirem yumkhaibam yumkham sumaina oina maibam si mayam se ko mai tai yumnak su yawa su ko yumnak mayam ma pangan jimrak su leiri adu natab ining tho khage magi matam da yumnak sagai se award to bani ining tho khudol tam ni moi mayam se moi contribution moi haising ba moi specialization moi excellence moi expertise adu di yumham oi rakanda moi da khudol ina tam ne matam da plank twin nama dolai phajaba ma ka mokoi mari khak yam duna tinai na nong sami da pan bani ade khulaibam adagi ekoi yumkhaibam Fundremayum amadi Karimayum ki ahan ekoi pukok singse moi yamna luna tinajaba adum mo pang sing koi hai adugo makoina dolai amaka ining tho khage mada moi khudol tam jabani dolai ji Manipur da sar kan adugi dolai ornamental magi decorations mayam se kori na ha ga semaga adumai to ga oi na semaga ekoi Manipur da yamna magnificent oi ba adum khudol am ka ining tho da tamba matam se ining tho na he was totally impressed pinbi hidana moi mayam se adu da yum pham oi ga moi gi sagai am pi bani adu da ekoi gi sagai pi bisi da akhoi pukuk hai batare ma se sekni niyamatullah hai ne khoi puse ma se asai ki som da mughal ga kanna la je som da pa mughal ki expansion je kangkhalak pa se ki early 17th century ji da 1600 swai ki se da mughal ki expansion je kanna kangkhalak kan da moi si Odisha dai Bengal fo se Khwaja Usman ji ma ki kingdom am ka moi ni Yemenish root maroi ni oi ba moi je Arabian roots yaw ba moi sing jina do kanna si lan je som da ka mughal na kanna expansion dor ko matam swai da ni Manipur da 1606 ki lan ji da 1604 da thongnang mai thi re kasari singse madugi laman khumna bune na thongnang magi sondar confederation am sengpa sidan langi sifai ni bune langi sifai ni buda lanmi lising magi se Khwaja Usman ji site ki taraf ta ki pirak pani magi confederation da na thongnang ju ka sai kasari kingdom ji yaw bune adugi lan ji lakhi bune matam da sonda konung ju maka thoi bajina maka ai ko ji ing to khage maga adi magi manau nupa sanung bujiga ani ji ge marakta chu problem leiba ada sanung bujiga sai thongnang da mateng pangba ada sigi sida lan ji pur akanda ngasai gi thongnang ma gi maitai gi lan gi preparation chu upakan da chen gi doine ba pangan ji dang ne ba le hodo ji adu ne ko gi history na ko da piri bo ulde base madu kan ji da sek niyamatullah ji da ining da una penbi da ning da khage mana mangon da tha ja ne ba ai ko wang khai pungi koingam bi base ai ko ngasai khanar ne sar ekoi sasana tomba de sadana bina adu koingam bi je kai no history da kari kari dai kai ja horen chu kat pan bi rakani adu mai dona entire ekoi sagai Karimayum haidana ye sagai je apum je maitai ningo wang khaira pongi koingam bi hai ba ekoi abo ekoi thauja sina pokpi bane ba kun mak sida ge ekoi uba phang ba se kai no hai matam da ngasi adu gi da mak tene ba ekoi na tamura man da la ga da ekoi Karimayum gi function kuding mak ekoi Karimayum haidana le ba punamak sa noi wang khaira pongi i wang khaira pongi abok sina ekoi ipi sina ekoi ithau sina ekoi punamak pokpi bane sida nupa nupi ningo punamak sa ekoi punamak se wang khaira pongi i ngak tene ekoi program khudi mungtan khoi yaw do ni masina Manipur gi anuba puari ma simga da bani haidana wang khaira pong ge khoi gi ma masing isen ivai mi ma la pi nga si shau ya biris masina khoi gi Manipur gi anuba puari sumaina tawdana
Yungnak Sagai, Yexalai, the Yawa Sagai, Pangan Sagai, Levis is Oibiro. As a Yungkang, Oigera, Oinang, Oigera, Maibongi, Oigera, Sigi Mayam Zigisu, Laneri Mategi, Marimatam, Timinas. I do not have Lasham the Popa, Toksum the Popa, no Tomon the Popa, not any ever could manipulate Lady Papa Macase. I do it targeting. I quit Caramba, Moon the Nova, may take upon the Kaidunagadish. Caramba Moon the Nova, may take upon again, Tinadoris. I then might take a same Sagai to the Yawa group of Pangandalis. I do not have a Sagation, might take Ningoki, Matamas, and Anisha Pangandalis. I do Pamati out there. Pangan Hibasa, she's Harak, but the Madu components into the Yaudo, Canano, Hamilton, Islam, Dermachapa, Ali Perta, Manipuri Ininto, Singsina, Yunak Sagamiam, Kudol, the Makanda, might take the fishing Tajaraga, Polak Masasi. Sinata Banana, might take Yunak Sagi, Yauri Bangasai, Aina Panjari Bangasai, William Gumbo, Oinang Gumbo, Maibang Gumbo, Yunkang Gumbo, Single the name of Panganize. Cities that might take a Matipangan and Isiki Marak the Kaidok from Libya, bravo. Other Kaidok Naki Haitaraga, other than any Hek Panjariba. Igi marida pan khabani has igi pan igi mar e le say easy mar pan khaba igi mar lamban khabani mai take pangan kana gumna nungsina da mo honara mai take pangan kana gumna yengdi na mo honara pa aduna mindo le say kai matam da igi marida lamban khabani has aduna masi shoi oi ha ba ngasi ki program sin utle ngasi kori bi khake acham program ni mayam ubigeno masi manipur anu ko puari mi even sumai to na manipur le pangan sagai puna mangna I say good thing, Sagi, Jacksana, when you have a sim at Tamsida, I don't believe Sagi Punamoshinazo. I couldn't see one Kaya Punishmana go with Sumana Hodokse, I do go get yogi. Alaman sing a suit is general obire. I don't see one Kaya Pungla, people may have to come in the Raga. Say good thing, Korium, Jacksana was it me, young Kaya in a charm of one Kaya Pungi, go to your hungry have a decisions in low rate. So I don't target it to Chungi, one that didn't pocket in ever, Sagayamadi. Like something one that didn't put in ever, Sagayamadi. Ado Uncle Zalago is Singami, you must know to Nimon Poine. Kulakam has no Tomon Nimon Pocket in Evelyn. So I see Sagi Ma'am, Sigi, a quick legacy ma'am, heritage ma'am, Equina, Titu Wakanamasi Pango, equivalent to Maria Sagalata. I do the Sagalacado, might take up a relation that ever. Money Purgi, I yell money put to never the Sankalakadish. Not the Badar, Sagagi, equine, my perspective say, Yam Akuba. Yap insular na yap apik pami yang nero mai dete ying ta gadi ai khoi sagai na amagam te changmin ba ya roiba yi o si ga le sagai mi am ni le sing se ai ma to khulak pam ne ada ai kamai khulak pam ga yi kamai yang thina doiba ai ipa su ima su ani maksina makak ningo na mo poi ne ai ipa su makak ningo na popa ima su makak ningo na popa adu ita ai identity se kari no adun ai khoi masin amata ying thina ba ya ba nate thina ba ya ba nate sida lei ba puna makse tongan ba sagai gi ningo sing ma chang te ni adun apun ba sagat prom na khoi mai onjan je ai khoi masin ying thina ba gi culture Sageism the politics pusan na ba gi culture masi me am se khoi ta muthat na ba hona je adu ba he na pha ba da pukning thogat ba da he na mai onjan je adun ai na ma pungoi na thamja ba je adu masaki Karimayum gi ngasi program mo ibani na ai khoi gi Manipur gi history da achoba contribution amani dang ai thamjarang ge ai khoi na oral tradition da yeng ko matam da Karimayum si masing yam handaki baki achoba maram se magi masing se ngasi yam likna lebi se yai pokta ai leiba nilong da khar leiba aduga den kairang swai da khar yam na leiba se sigi mafam singsin oi aduga masing si yam handabagi maram se khoi se karmai doge da Ayamba Sagai sigi ai khoi gi ahalaman sing se porom pata Ayamba tai na adu historically khoi na fangi adu porom pata Ayamba ta ba matam si da ai khoi chahi tari khuntak pagi 7 years devastation gi 1819 again 1826 pau gi lakpa matam si da angakpa phangna haiba population sida achoba chaitheng ama pi hi ba tare aduna Karimayum gi mi si 16 zeros ekoki 1826 pau bada leho baje moi imung ohum mari dagi hena lem hoktre atai si loina hat khiba moi je exterminated to hiba aduga Burma da pukhiba aduna Burma da pukhiba wari sina kamai lake kan ekoki oral tradition da amale ekoi sarwa siori papung siori Karimayum sibu ekoki yamna ekoi mayamna lakna bam nei ekoi da kori na hutpa na ada kori na hutpa se karamai lai no masi kori na hutpa je na thigala pa matam da ekoi sagai gi wari yam khan ba halaman sing na kai no kori na hutpa je ekoi sida yauri ba kalzala goi mayam da mang le mayam loi khangi pone ada kori na hutpa je kamai to ge kan na sagi Burma sing na phagi bese kamai to ga moi je wangjing da Burma sing se kai thien kar pa kar e moi Burma na loksal la leiba matam se wangjing kai thien se da moi je Burma sing se kai thien kar pa yaw moi na loksal la leiba Manipur se am loksal ko matam se da adu da consolidation among Hourakfam 1834 35 swai gi matam oiram godong male si matam se da Burma da kaithien karakpada Burma sing wangjing da kaithien karakpa kanda pangan mina yam yawe na haiba kanda adu pangan mina gi sumaina Karimayum gi aduni haidana mayam chalaga phaba se le mina
ꯑꯗꯣ ꯃꯣꯏ ꯃꯤꯅꯥꯏꯅꯦꯅ ꯑꯗꯣ ꯉꯁꯥꯏ ꯐꯥꯕ ꯆꯠꯂꯤꯁꯦ ꯉꯁꯥꯏ ꯀꯣꯔꯤꯃꯌꯨꯝꯒꯤ ꯃꯤ ꯑꯃ ꯌꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯣꯔꯦꯜ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯅꯨꯔꯗꯤꯟ ꯍꯥꯏꯗꯅ ꯂꯩ ꯃꯥꯒꯤ ꯏꯄꯨ ꯅꯨꯔꯗꯤꯟꯒꯤ ꯃꯄꯥꯁꯤꯅ ꯑꯃꯨꯛꯀ ꯕꯔꯃꯥꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯊꯥꯅꯥ ꯑꯣꯏꯅ ꯃꯥꯁꯦ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯣ ꯄꯣꯁꯇꯤꯡ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨꯒ ꯋꯥꯔꯤ ꯌꯥꯝꯅ ꯈꯪꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯕꯔꯃꯥꯗ ꯂꯩꯕ ꯄꯥꯡꯒꯟꯁꯤꯡꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯁꯤꯁꯨ ꯃꯉꯣꯟꯗ ꯌꯥꯝ ꯑꯩꯅ ꯈꯪꯖꯕꯅꯤ ꯑꯗꯨꯅ ꯃꯥꯅ ꯂꯤꯔꯝꯕ ꯋꯥꯔꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯐꯥꯔꯒ ꯆꯠꯄꯁꯤꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯃꯅꯥꯁꯤꯗ ꯌꯥꯏꯔꯤ ꯂꯦꯡꯉ ꯄꯨꯈꯤꯕꯒꯤ ꯍꯨꯠꯄꯁꯦ ꯁꯤ ꯑꯗꯨꯝ ꯍꯨꯠꯈ꯭ꯔꯦ ꯑꯗꯨ ꯍꯨꯠꯂ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯣꯔꯤꯅ ꯍꯨꯠꯄꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯣ ꯑꯗꯨꯃꯥꯏꯅ ꯀꯧꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯩ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯀꯣꯔꯤꯃꯌꯨꯝꯁꯤ ꯉꯁꯥꯏꯒꯤ ꯐꯥꯔꯒ ꯆꯠꯈꯤꯕꯁꯤꯗ ꯌꯥꯝ ꯌꯥꯝꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯁꯤ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯈꯣꯏꯔꯣꯝꯗꯒꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯍꯩꯇ꯭ꯔꯣꯜ ꯃꯥꯂꯣꯝ ꯃꯌꯥꯏ ꯀꯩꯊꯦꯜꯒꯤꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯣꯔꯤ ꯂꯣꯛꯄꯅ ꯆꯠꯅꯕꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯣꯔꯤ ꯂꯣꯛꯄꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯣꯔꯤ ꯑꯣꯛꯄ ꯍꯥꯏꯕꯅꯦꯕ ꯑꯗꯩ ꯀꯣꯔꯤꯃꯌꯨꯝꯁꯤ ꯕꯔꯃꯥꯗ ꯂꯩꯈꯤꯕ ꯀꯣꯔꯤꯃꯌꯨꯝꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯀꯥꯟꯗ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯄꯗ ꯐꯥꯈꯤꯕ ꯃꯌꯥꯝꯁꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯛꯑꯀꯥꯟꯗ ꯃꯣꯏꯁꯨ ꯑꯊꯦꯟꯄꯣꯠ ꯀꯩꯀꯩ ꯃꯌꯥꯝ ꯄꯨꯔ ꯂꯥꯛꯄ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯄꯤꯈꯤꯕ ꯑꯗꯨꯃꯥꯏꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯒ ꯅꯨꯃꯤꯠ 5-10ꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯍꯟꯈꯤꯕ ꯁꯤꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯦ ꯍꯥꯏ ꯑꯗꯨꯒ ꯇꯧꯔꯝꯃꯀꯥꯟꯗ ꯑꯩꯈꯣꯏ ꯕ꯭ꯔꯤꯇꯤꯁꯀꯤ ꯄꯦꯔꯦꯠ ꯁ꯭ꯋꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 1930s ꯑꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯆꯥꯡꯁꯤꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯂꯥꯛꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯁꯤꯒꯤꯁꯤꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯌꯦꯡꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯪꯀꯜ ꯀꯦ ꯇꯤ ꯔꯥꯍꯃꯟ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯕꯔꯃꯥꯗ ꯆꯠꯂꯒ ꯃꯥꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯆꯥꯛ ꯆꯥꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯕꯔꯃꯥꯗ ꯂꯩꯈ꯭ꯔꯕ ꯀꯣꯔꯤꯃꯌꯨꯝꯒꯤ ꯀꯥꯡꯕꯨꯁꯦ ꯑꯃꯨꯛ ꯂꯥꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯥꯏ ꯑꯦꯐꯔꯠ ꯑꯗꯨ ꯈꯔꯁꯨ ꯑꯩꯈꯣꯏꯅ ꯇꯥꯈꯤ ꯍꯥꯏꯕ ꯇꯥꯏ ꯑꯗꯨꯒ ꯑꯃꯨꯛꯀ ꯌꯥꯝ ꯆꯥꯎꯕ ꯅꯦꯁꯅꯦꯜ ꯐꯤꯒꯔ ꯑꯃꯈꯛ ꯂꯩ ꯃꯥꯁꯤꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤꯒꯤ ꯂꯤꯁꯁꯤꯗ ꯃꯅꯤꯄꯨꯔ ꯄꯥꯁ ꯑꯦꯟ ꯄ꯭ꯔꯦꯖꯦꯟꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯜ ꯕ꯭ꯔꯤꯇꯤꯁꯀꯤ ꯔꯦꯀꯣꯔꯠ ꯃꯌꯥꯝꯁꯤꯗ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯌꯥꯎꯕ ꯑꯩꯈꯣꯏ ꯁꯨꯕꯣꯜꯅ ꯁꯨꯕꯣꯜꯁꯦ ꯃꯩꯇꯩ ꯃꯃꯤꯡꯗꯤ ꯑꯣꯏꯔꯀꯥꯟꯗ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯒꯁꯦ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯅꯕ ꯕ꯭ꯔꯤꯇꯤꯁꯅ ꯁꯦꯛ ꯑꯅ ꯍꯥꯞꯆꯜꯂꯦ ꯃꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯁꯦ ꯑꯌꯥꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯁꯨꯕꯣꯜ ꯁꯦꯛ ꯑꯅ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯨꯕꯣꯜ ꯁꯦꯛꯁꯤ ꯑꯩꯈꯣꯏ ꯏꯄꯨꯁꯤ ꯃꯥꯁꯤ ꯁꯤꯅ ꯑꯃꯨꯛꯀ ꯁꯂꯥꯃꯥꯏꯔꯦꯡꯒꯤ ꯑꯗ ꯃꯨꯁꯂꯤꯝꯁꯨ ꯃꯅꯤꯄꯨꯔꯁꯤꯗ ꯑꯃꯨꯛ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯑꯃꯨꯛ ꯄꯜꯂꯦ ꯃꯥꯏ ꯔꯤꯐꯔꯦꯟꯁ ꯃꯌꯥꯝ ꯄꯤꯔꯒ ꯆꯪꯉꯝꯗꯕꯤ ꯍꯥꯏꯔꯤꯕ ꯈꯨꯟꯁꯤ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯐꯥꯏ ꯃꯌꯥꯝ ꯑꯃꯒꯤ ꯁꯤꯐꯥꯏ ꯈꯨꯜ ꯑꯣꯏꯅ ꯁꯦꯝꯒꯠꯂꯛꯑꯦꯕ ꯀꯪꯂꯥꯎ ꯀꯣꯛ ꯆꯪꯉꯝꯗꯕꯤ ꯍꯥꯏꯕꯁꯦ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯉꯁꯥꯏ ꯏꯄꯨꯁꯤꯒꯤ ꯃꯃꯤꯡꯁꯤ ꯌꯥꯎꯔꯒ ꯁꯨꯕꯣꯜꯗꯅ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯁꯒꯣꯜ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯒꯝꯚꯤꯔꯁꯤꯡꯒꯤ ꯃꯇꯝꯁꯤꯗ ꯁꯤꯒꯤ ꯐꯝꯁꯤ ꯊꯤꯟꯗꯣꯛꯑꯀꯥꯟꯗ ꯃꯌꯥꯝꯅꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯗꯤ ꯁꯒꯣꯜ ꯃꯀꯣꯛ ꯑꯅ ꯈꯪꯅꯩ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯁꯤꯅ ꯇꯣꯟꯖꯥꯎꯅ ꯀꯧꯔꯀꯥꯟꯗ ꯃꯩꯇꯩꯒꯤ ꯃꯃꯤꯡ ꯉꯥꯛꯇꯅꯤ ꯑꯗꯨꯗꯒꯤ ꯃꯦꯂꯩ ꯀꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯆꯪꯉꯝꯗꯕꯤ ꯈꯨꯟ ꯍꯧꯗꯣꯔꯛꯈꯤꯕꯒꯤ ꯑꯇꯣꯞꯄ ꯁꯥꯒꯩꯁꯤꯡꯒꯤ ꯄꯤꯕꯥ ꯁꯨꯕꯦꯗꯥꯒꯅ ꯃꯣꯏꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯃꯥꯏꯅ ꯁꯤꯐꯥꯏ ꯃꯌꯥꯝꯁꯤ ꯂꯤꯡꯈꯠꯂꯛꯑꯀꯥꯟꯗ ꯁꯤꯅ ꯃꯅꯤꯄꯨꯔ ꯂꯦꯚꯤꯗ ꯌꯥꯎꯕ ꯑꯣꯐꯤꯁꯔ ꯑꯃꯒꯤ ꯃꯃꯤꯡꯅꯤ ꯑꯩꯈꯣꯏ ꯏꯄꯨ ꯁꯨꯕꯣꯜꯁꯦ ꯁꯨꯃꯥꯏꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯌꯥꯎꯏ ꯃꯁꯤ ꯃꯌꯥꯝꯁꯤ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯤꯆ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯁꯥꯒꯩ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯖꯔꯒꯁꯨ ꯍꯤꯁꯇꯣꯔꯤꯀꯦꯜꯂꯤ ꯃꯥꯒꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯁ ꯌꯥꯝ ꯋꯥꯡꯉꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯤꯔꯝꯃꯤꯕ ꯁꯥꯒꯩꯁꯤ ꯅꯤꯡꯊꯧ ꯈꯥꯒꯦꯝꯕꯅ ꯈꯨꯗꯣꯜ ꯇꯧꯕꯤꯔꯝꯕꯅꯤ ꯋꯥꯡꯈꯩꯔꯥꯛꯄꯝ ꯍꯥꯏꯕꯁꯤꯃꯛ ꯇꯁꯦꯡꯅ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯀꯣꯟꯒꯤ ꯁꯤꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯗꯨ ꯒꯚꯔꯅꯥꯟꯁꯤꯗ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯥꯒꯩ ꯑꯃꯅꯤ ꯌꯥꯝꯅ ꯅꯤꯡꯊꯧꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯗꯒꯤ ꯊꯪꯗꯔꯛꯄꯗ ꯌꯥꯝ ꯃꯄꯥꯡꯒꯜ ꯀꯟꯕ ꯁꯥꯒꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯥꯒꯩꯁꯤꯒꯤ ꯅꯤꯡꯉꯣꯜ ꯑꯃꯒ ꯊꯥꯖꯔꯝꯕꯁꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃꯅꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯁꯤꯒꯤ ꯔꯤꯂꯦꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯋꯥꯡꯈꯩꯔꯥꯛꯄꯝꯒꯤ ꯏꯁꯦꯟ ꯏꯕꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯃꯁꯤꯡ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯥꯏꯖꯔꯨꯕꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯕꯤꯕꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯎꯠꯆꯕꯁꯦ ꯁꯤꯁꯨ ꯑꯩꯅ ꯀꯣꯔꯤꯃꯌꯨꯝꯁꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯡꯈꯩꯔꯥꯛꯄꯝꯒꯤ ꯁꯥꯒꯩꯒꯤ ꯏꯄꯥ ꯏꯆꯥ ꯃꯌꯥꯝꯕꯨ ꯑꯩ ꯊꯥꯒꯠꯆꯔꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯩꯅ ꯑꯩꯈꯣꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯑꯃꯈꯛ ꯑꯩꯉꯣꯟꯗ ꯊꯦꯡꯅꯕꯁꯦ ꯍꯣꯔꯦꯟ ꯑꯪꯀꯜ ꯖꯂꯥꯟꯅꯕꯨꯗꯤ ꯁꯣꯏꯗꯅ ꯄꯟꯕꯤꯔꯛꯑꯅꯤ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯒꯤ ꯃꯇꯥꯡꯗ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯑꯃꯈꯛ ꯇꯧꯏ ꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝꯁꯤꯒꯤ ꯑꯌꯥꯝꯕ ꯃꯥꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯅ ꯏꯕꯟ ꯄꯥꯕꯨꯡ ꯖꯣꯏꯒꯤ ꯄꯨꯡ 3ꯀꯤ एपिसोड ꯑꯃ ꯂꯧꯗꯅ ꯁꯦꯝꯒꯠꯂꯛꯀꯗꯣꯏꯗꯨꯕꯨꯗꯤ ꯍꯌꯦꯡ ꯄꯨꯡ ꯑꯃꯃꯨꯛꯇꯪꯒꯤ ꯑꯣꯏꯒꯗꯕꯅꯤ ꯑꯗꯨꯅ ꯏꯄꯨ ꯑꯂꯤꯃꯨꯗꯤꯟꯒꯤ ꯃꯁꯤꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯃꯈꯛ ꯁꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯒꯤ ꯂꯨꯄꯥ ꯑꯃꯐꯥꯎ ꯂꯧꯗꯦ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯌꯥꯗꯗꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯗꯣꯀꯨꯃꯦꯟꯇꯔꯤꯒꯤ एपिसोड ꯃꯆꯥ ꯃꯆꯥ ꯁꯨꯝ ꯅꯝꯕꯒꯤ ꯈꯣꯠꯄꯒꯤꯁꯦ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯄꯗꯒꯤ ꯌꯥꯗꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ इचे इचल खरना लागा हाइतारे मोइना नमदना सेन हाइतारे पैसा खरा अगोंदा पीरगा थमी हाइदि अतुक्कि मतिक मयाम सिना थवाय ओबिग्रबा हाइतारे मी इन टर्म्स ऑफ लाक्स ने अइना खगा थागत पेसिदा फेसबुक त मयाम येंबिरिसे अदु मयाम जु ngairगा लेबा अइकोगी इपोले मुदिन के डॉक्यूमेंटरी से करम का लाकदगेना पाबुंग ओजोइना पीबीबनी द आर्किटेक्ट ऑफ मॉडर्न मणिपुर ना पाबुंग अलिमुदिन की मागे अदुमाइना फिल्म ममिंग से तौरगा तौबनी हौजिसे लोशन मंगमदे अदु याम कन्ना सिगी मतंग दा डिटेल्स ओइना दि हायरोइगे अदुबो मयाम द थ्रू दिस मीडियम अइना पंजनिजे इपोले मुदिन से कोइ पुनमकिने इपोले मुदिन से सागै यम खकी ओइबि यारोय नत्रगना पांगल खकी ओइबि यारोय मसी मणिपुर पुंबगिनि मासे कोइ नेशनल फिगर अमनि नेशनल एसेट नि मान पिरमेबे कंट्रीब्यूशन जे कनागुम कांगु खरा खकी नते अदुना मसी कोइ पुनमकि ओइमिनजि अदु मसी लोशन बदसु मयाम मतेंग पांगबियु अदु माई थमजगे अदुगा लोइना सागैइजम की ओइबा अखोइदा लेरिबा सिगी अखुबा मियेंसे कोइ खुंदु अकांदा अखोइ
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯄꯥꯡꯒꯜ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯦꯝꯒꯠꯂꯛꯄ ꯃꯇꯝꯗ ꯏꯟ ꯕꯤꯜꯗꯤꯡ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯏꯟ ꯗ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯔꯝꯃꯤꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝꯅ ꯃꯤꯠꯌꯦꯡ ꯊꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯁꯥꯒꯩꯗꯒꯤꯁꯨ ꯑꯩꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯁꯄꯥꯌꯔ ꯇꯧꯍꯟꯅꯤꯡꯕꯁꯦ ꯄꯥꯡꯒꯜ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯀꯣꯔꯤꯃꯌꯨꯝꯗꯒꯤ IS ꯑꯗꯨ ꯐꯥꯎꯔꯦ MCS ꯑꯗꯨ ꯐꯥꯎꯔꯦ ꯑꯗꯨ ꯅꯠꯇꯦ ꯃꯔꯨ ꯑꯣꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗ ꯃꯔꯨ ꯑꯣꯏꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯒꯤ ꯀꯌꯥꯝ ꯌꯥꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯗꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯒꯤ ꯂꯤꯗꯔꯁꯤꯞ ꯀꯌꯥꯝ ꯀ꯭रिꯌꯦꯠ ꯇꯧꯕ ꯉꯝꯃꯤ ꯑꯗꯣ ꯃꯤꯅ ꯀꯠꯊꯣꯔꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁꯥꯒꯩ ꯑꯃꯅ lupa lam ki chang da kathok ma tamda koi karoram kat pungam kathok pungam badu ne ba koi sacrifice the contribution da koi ne kam contribute to bungam ge do adu ne ba maru is haying ma yan ni sing do di jati du gi nam ta thabak torom sing du ne ba sagai gi nam ta torom badu ne te ba ai koi na kana gum ba laying bangam dre na hai ma tamda ma chongjal la mating pang si bo ai koi sagai gi na ga dro si da bo mi ma wa ba ta ka mating pang si bo sagai gi na ga dro ngasa anis na mai pa ko da ina harau ri si bo ai gi sagai na te na ina kamai harau ri do no ba ai koi uncle riasu la ai koi sadiki apok pa ma'am welcome to rigani au khuma bu loina sumai to na anis na pharaoh Ayamba hefana pharaoh aikoi loinam kine na khanba ngambagi adugi spirit tu ne ba koi da khwai amaru ore se adugi positive oiba miyeng da mayang miyeng thamina ji aduga sigi wafum khara se hajaba ka loina na aigi wahaida awara pa lekhiba henba yaw kiba mayam puna muna ngapi gani aduga sigi thorom se hobdagi loi fawba sawi amina ji haiba wa phum khara se thamjaraga mayam puna kai kon buche